ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯁꯟꯁꯥꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯁꯤ ꯁꯟꯁꯥꯁꯦ ꯑꯩꯈꯣꯏ ꯔꯣꯡꯃꯩꯔꯣꯟꯗ ꯀꯩ ꯀꯧꯏ ꯈꯪꯕ꯭ꯔꯥ? ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯗ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯇꯅꯀꯣ ꯅꯨꯡꯉꯥꯏꯅ ꯀꯨꯏꯔꯦꯅ ꯌꯥꯎꯁꯪꯁꯨ ꯇꯧꯕ ꯐꯪꯗꯕꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯈꯟꯅ ꯆꯩꯅꯕ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯑꯣ ꯃꯌꯥꯝ. ꯍꯦ 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 ꯁꯤꯡꯗꯣ ꯁꯤꯡ ꯁꯣꯝꯗ ꯍꯦꯛ ꯈꯨꯟꯕꯅꯦꯕꯀꯣ ꯁꯣꯝꯒꯤ ꯂꯝ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯗ ꯍꯦꯛ ꯇꯥꯔ ꯈꯨꯟꯕꯅꯦꯕꯀꯣ ꯑꯗꯨ ꯅꯣꯡ ꯇꯥꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ. ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯟꯁꯥ ꯊꯣꯡꯕꯒꯤ ꯏꯟꯁꯥꯡꯀꯣ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯕ꯭ꯂꯣꯛ ꯑꯗꯨꯒꯨꯝꯕꯅꯦ ꯃꯌꯥꯝ. ꯁꯟꯁꯥ ꯊꯣꯡꯕꯒ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯒ ꯇꯧꯗꯣꯏꯅꯦꯕꯀꯣ. ꯁꯤꯗ ꯂꯩꯔꯦ ꯌꯣꯡꯆꯥꯛꯇꯣ. ꯌꯣꯡꯆꯥꯛꯇꯣ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯦ ꯌꯣꯡꯆꯥꯛꯁꯦ. ꯑꯗꯨꯒ ꯁꯥꯗꯨꯅ ꯁꯤꯗ ꯂꯩꯔꯦ. ꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦ ꯃꯌꯥꯝ ꯀꯦꯖꯤ ꯃꯈꯥꯏꯃꯨꯛ ꯈꯛꯇꯅꯦꯕꯀꯣ. ꯑꯗꯨꯝ ꯌꯥꯝ ꯍꯥꯎꯕ ꯍꯥꯎꯗꯕ ꯈꯪꯗꯦ ꯑꯩꯅ ꯍꯧꯖꯤꯛ ꯊꯣꯡꯗꯣꯏꯅꯦ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯀꯩꯀꯥꯗꯣ ꯑꯩ ꯎꯍꯜꯂꯛꯀꯦ ꯃꯌꯥꯝ. ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯌꯣꯡꯆꯥꯛꯁꯦ ꯑꯩ ꯈꯪꯗꯦꯕꯀꯣ ꯑꯩ ꯐꯦꯁꯕꯨꯛꯇ ꯀꯩꯒꯤꯗ ꯑꯗꯨꯝ ꯊꯦꯡꯅꯕꯅꯦꯕꯀꯣ ꯑꯁꯦꯡꯕ ꯁꯦꯡꯅꯕꯗꯤ ꯈꯪꯗꯦ. ꯉꯁꯥꯏꯗꯤ ꯍꯪꯗꯤ ꯍꯪꯉꯦ ꯌꯣꯟꯐꯝꯗꯨꯗ ꯇꯨ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯇꯦꯛꯈ꯭ꯔꯦꯅꯦ. ꯃꯨꯜꯂꯕꯁꯤꯕꯣ ꯃꯨꯟꯗꯤ ꯃꯨꯟꯗꯦ ꯑꯍꯥꯎꯕꯅꯤꯗꯤ ꯍꯥꯏ ꯑꯗꯨ ꯁꯤꯒꯨꯝꯕꯗ ꯑꯃꯨꯛ ꯃꯨꯕ ꯂꯩꯔꯤꯁꯦ ꯑꯁꯤꯁꯦ ꯍꯤꯗꯥꯛ ꯀꯥꯞꯄꯅꯦꯅ ꯍꯥꯏꯌꯦꯕꯀꯣ. ꯆꯨꯝꯕꯖꯥꯠꯂꯣ ꯁꯤꯕꯣ? ꯀꯤꯗꯤ ꯀꯤꯌꯦ ꯃꯅꯨꯡꯗ ꯍꯥꯏꯕ꯭ꯔꯥ? ꯑꯣ ꯁꯨꯝ ꯃꯨꯕꯗꯨꯗ ꯑꯩꯅ ꯍꯪꯕꯅꯤꯅꯦ ꯁꯤ ꯃꯨꯔꯤꯁꯤꯕꯨ ꯀꯩꯝ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯍꯥꯏꯕꯅꯦꯕ. ꯑꯗꯨ ꯃꯌꯥꯝ ꯀꯩꯝꯇꯗꯤ ꯇꯧꯗꯧꯗꯤ ꯃꯥꯟꯗꯦꯀꯣ. ꯑꯗꯨ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯃꯣꯏ ꯐꯦꯁꯕꯨꯛꯇꯒꯨꯝꯕ ꯊꯦꯡꯅꯕꯅꯤꯅ ꯑꯩꯁꯨ ꯀꯤꯕꯀꯣ ꯑꯗꯨꯒꯤꯅꯤꯗ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏ ꯁꯥꯏꯗ ꯑꯣꯏꯅ ꯂꯥꯛꯆꯔꯒꯦ. ꯃꯥ ꯍꯧꯖꯤꯛ ꯁꯤꯡ ꯀꯩꯀꯥ ꯆꯅꯝ ꯀꯩꯀꯥ ꯂꯣꯏꯅ ꯈꯦꯠꯂꯤꯕꯀꯣ. ꯉꯥꯡꯒꯤ ꯀꯣꯟꯗꯣ ꯑꯁꯤꯗ ꯆꯅꯝ ꯀꯩꯀꯥ ꯑꯃꯨꯛ ꯁꯨꯒꯥꯏꯔꯒ ꯇꯧꯔꯗꯕꯅꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯥꯗꯨꯅ ꯁꯤꯗ ꯂꯩꯔꯦ. ꯁꯥ ꯃꯔꯣꯏꯒ ꯑꯩ ꯂꯩꯔꯛꯄꯅꯦꯕꯀꯣ. ꯃꯌꯥꯝ ꯑꯁꯤꯁꯦ ꯁꯤꯅꯦꯕꯀꯣ. ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯁꯟꯁꯥꯅꯦꯕ ꯁꯤꯁꯦ. ꯑꯗꯣ ꯁꯤ ꯁꯟꯁꯥꯁꯦ ꯑꯩꯈꯣꯏ ꯔꯣꯡꯃꯩꯔꯣꯟꯗ ꯀꯩ ꯀꯧꯏ ꯈꯪꯕ꯭ꯔꯥ? ꯁꯤꯁꯦ ꯒꯣꯏꯖꯟ ꯍꯥꯏ ꯈꯪꯉꯦꯕꯀꯣ. ꯁꯟꯗꯣ ꯑꯩꯈꯣꯏ ꯂꯣꯟꯗ ꯒꯣꯏ ꯍꯥꯏꯌꯦꯕꯀꯣ. ꯑꯗꯨꯒ ꯁꯥꯗꯨꯅ ꯒꯣꯏ ꯖꯟ ꯍꯥꯏꯔꯒ ꯈꯪꯉꯦ. ꯖꯟ ꯍꯥꯏꯕꯁꯦ ꯁꯥꯅꯦꯕꯀꯣ. ꯖꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯂꯣꯟꯗ ꯑꯩꯈꯣই ꯁꯥꯁꯦ ꯑꯩꯈꯣꯏ ꯂꯣꯟꯗ ꯖꯟ ꯀꯧꯋꯦꯕꯀꯣ. ꯑꯁꯤꯅ ꯒꯣꯏꯖꯟ ꯀꯧꯋꯦꯕ ꯁꯤꯁꯦ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯛꯊꯠꯂꯒ ꯑꯗꯨ ꯊꯣꯡꯕ ꯈꯣꯠꯄ ꯑꯩ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝ. ꯁꯣꯝ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯑꯃꯔꯛ ꯍꯥꯏꯕꯤꯌꯨꯅꯦ. ꯁꯣꯝ ꯍꯟꯗꯛꯁꯤꯕꯨ ꯀꯝ ꯄꯥꯜꯂꯤꯒꯦ? ꯅꯨꯡꯉꯥꯏꯔꯤ ꯁꯤꯗꯤ ꯖꯦꯃ. ꯀꯝ ꯄꯥꯜꯂꯤꯒꯦ? ꯆꯦ ꯑꯃ ꯁꯥꯔꯛꯄ ꯅꯨꯡꯉꯥꯏꯔꯤ. ꯁꯥꯇꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯌꯥꯝ. ꯁꯥꯎ ꯅꯨꯡ 사투? 하이미야 잘하지 가나? 하이미야 저기 하나. 나 봐, 수르지 좀 봐. 사투? 빵빠이 딴도. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯁꯥꯗꯨ ꯁꯤ ꯂꯩꯔꯦꯕꯀꯣ. ꯑꯗꯨ ꯁꯥꯗꯨ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯐꯦꯠ ꯆꯥꯝꯊꯣꯛꯑꯒꯦ. ꯑꯩ ꯀꯛꯄ ꯂꯣꯏꯔꯕꯅꯦ. ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯅ ꯁꯤ ꯁꯥꯁꯦ ꯂꯧꯕ ꯆꯠꯄ ꯃꯇꯝꯗ ꯉꯁꯤꯁꯦ ꯌꯥꯎꯁꯪꯅꯦꯕꯀꯣ. ꯌꯥꯎꯁꯪꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯝꯕꯤꯗ ꯆꯠꯂ ꯂꯩꯔꯝꯃꯦꯕꯀꯣ. ꯃꯣꯏ ꯄꯨꯂꯞꯀ ꯆꯠꯄ ꯖꯥꯠꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯌꯦꯕꯀꯣ. ꯎꯗꯕ ꯀꯨꯏꯔꯦ ꯑꯗꯨꯃꯥꯏꯅ ꯆꯠꯄ. ꯑꯩꯈꯣꯏꯗꯤ ꯃꯦꯟ ꯔꯣꯗꯇ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯎꯑꯦꯕꯀꯣ. ꯑꯗꯨꯒꯨꯝꯕꯗꯣ ꯊꯥꯏꯅ. ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯎꯗꯕꯁꯨ ꯀꯨꯏꯔꯒ ꯎꯕꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯌꯥꯝ ꯌꯥꯎꯔꯛꯑꯝꯃꯦꯕꯀꯣ ꯑꯗꯨꯒꯨꯝꯕꯗꯣ. ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯛꯀꯦ ꯇꯧꯕꯅꯦꯕꯀꯣ. ꯑꯩ ꯒꯥꯔꯤ ꯊꯧ ꯂꯩꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯍꯣꯏ ꯐꯔꯦ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯗ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯇꯅꯀꯣ ꯅꯨꯡꯉꯥꯏꯅ ꯀꯨꯏꯔꯦꯅ ꯌꯥꯎꯁꯪꯁꯨ ꯇꯧꯕ ꯐꯪꯗꯕꯀꯣ. ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯈꯟꯅ ꯆꯩꯅꯕ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯑꯣ ꯃꯌꯥꯝ. ꯑꯩꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯤ ꯋꯤꯁ ꯄꯤꯖꯔꯤ ꯃꯌꯥꯝ. ꯁꯣꯏꯕ ꯉꯥꯝꯕ ꯂꯩꯇꯅꯀꯣ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯣ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯁꯥ ꯆꯥꯝꯃꯛꯑꯒꯦ. ꯑꯩꯅ ꯁꯤ ꯂꯩꯔꯦ ꯁꯥꯗꯣ. ꯁꯤ ꯂꯩꯔꯦ. ꯁꯥꯗꯤ ꯌꯥꯝꯕ ꯅꯠꯇꯦꯗ. ꯑꯩꯅ ꯀꯦꯖꯤ ꯃꯈꯥꯏ ꯑꯃꯇ ꯂꯧꯕ ꯆꯠꯄꯅꯦꯕꯀꯣ. ꯁꯤꯅꯤ ꯃꯌꯥꯝ. ꯃꯆꯤꯟꯗ ꯍꯩꯖꯔꯒꯦ. ꯏꯆꯤꯟ ꯏꯅꯥꯎ ꯃꯨꯁꯂꯤꯝꯁꯤꯡꯅ ꯃꯈꯣꯏꯅꯁꯨ ꯕꯤꯐ ꯊꯣꯡꯕꯁꯦ ꯍꯥꯏꯐꯦꯠ ꯃꯝꯃꯤꯅꯦ. ꯕꯤꯐ ꯊꯣꯡꯕꯁꯦ ꯆꯥꯔꯛꯑꯣꯅ ꯍꯥꯏꯕꯁꯨ ꯂꯩꯌꯦꯕꯀꯣ. ꯑꯗꯨꯒꯤ ꯁꯤ ꯑꯣꯏꯅ ꯑꯩ ꯁꯤ ꯇꯪꯈꯥꯏ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯑꯕꯅꯦꯕꯀꯣ. ꯑꯩꯁꯦ ꯕꯤꯐ ꯊꯣꯡꯕꯁꯦ ꯑꯩ ꯁꯥ ꯏꯟꯁꯥꯡ ꯀꯩꯀꯥ ꯊꯣꯡꯕꯁꯦ ꯕꯤꯐ ꯊꯣꯡꯕꯁꯦ ꯑꯩ ꯍꯩꯇꯦꯕꯀோ. ꯑꯗꯨ ꯍꯩꯇ꯭ꯔꯁꯨ ꯉꯥꯏꯍꯥꯛꯃꯨꯛ ꯑꯩꯅ ꯑꯃ ꯆꯥꯈꯤꯕ ꯚꯤꯗꯤꯑꯣꯗ ꯀꯜꯂꯦꯕ. ꯑꯩ ꯊꯣꯡꯕ ꯉꯧꯕ ꯌꯧꯗꯕꯩꯔꯗꯤ ꯈꯪꯗꯦ. ꯑꯗꯨ ꯊꯣꯡꯕꯗꯣ ꯀꯜꯂꯦ. ꯑꯗꯣ ꯉꯁꯤꯁꯦ ꯈꯪꯗꯦ. ꯉꯁꯤꯁꯦ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ.
ꯀꯩꯅꯣ ꯍꯥꯏ ꯃꯃꯟꯗꯣ ꯂꯨꯄꯥ ꯀꯦꯖꯤꯗ ꯀꯌꯥ ꯄꯤꯒꯦ ꯍꯪꯀꯥꯟꯗ ꯑꯩꯅ 480 ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯀꯦꯖꯤ ꯑꯃꯗ ꯃꯇꯣꯡ ꯈꯛꯇ ꯑꯗꯒꯤ ꯃꯔꯨꯒ ꯌꯥꯎꯔꯒꯅ ꯂꯨꯄꯥ 380 ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀோ ꯑꯗꯨꯅ ꯑꯩꯒꯤ ꯃꯑꯣꯡꯗꯣ ꯀꯦꯖꯤ ꯑꯃ ꯂꯧꯅꯕꯒ ꯃꯥꯜꯂꯝꯅꯦꯕ ꯃꯣꯏꯅꯀꯣ ꯑꯩꯅ ꯃꯈꯥꯏ ꯑꯃ ꯂꯧꯒꯦꯅ ꯍꯥꯏꯕ ꯑꯗꯨ ꯃꯈꯥꯏ ꯑꯃ ꯂꯧꯒꯦꯅ ꯍꯥꯏꯔꯒ ꯃꯣꯏꯗꯣ ꯉꯛꯑꯝꯅꯦꯕ ꯑꯩꯒꯤ ꯋꯥ ꯈꯨꯍꯪꯗꯣ ꯑꯍꯥꯟꯕꯗ ꯀꯦꯖꯤꯗ ꯀꯌꯥ ꯄꯤꯒꯦ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯪꯉꯤ ꯃꯇꯣꯡꯒ ꯃꯔꯨꯒ ꯀꯃꯥꯏ ꯇꯧꯕꯅꯣ ꯀꯥꯏ ꯍꯪꯉꯦ ꯑꯗꯨꯒ ꯂꯥꯁꯇ ꯃꯈꯥꯏ ꯑꯃ ꯂꯧꯕ ꯂꯥꯛꯑꯦ ꯑꯩ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡ ꯏꯇꯣꯗ ꯑꯃꯨꯛ ꯈꯜꯂꯒ ꯑꯩꯈꯣꯏ ꯁꯥꯏꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯀꯣ ꯑꯩꯒꯤ ꯅꯨꯄꯤꯒ ꯗꯨꯀꯥꯟ ꯆꯠꯂꯨꯕꯅꯦ ꯍꯜꯂꯛꯑꯦ ꯑꯁꯤ ꯂꯩꯔꯦ ꯇꯣ ꯀꯩ ꯂꯧꯔꯨꯕꯅꯣ ꯎꯃꯣꯔꯣꯛ ꯂꯩꯕ ꯆꯠꯄꯅꯦꯕꯀꯣ ꯎꯃꯣꯔꯣꯛ ꯌꯥꯎꯗ꯭ꯔꯦ ꯆꯠꯁꯤꯜꯂꯦ ꯅꯊꯣꯏ ꯅꯅꯣ ꯎꯃꯣꯔꯣꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯣ ꯂꯇꯥꯗ ꯍꯪꯕ ꯏꯅꯦ ꯂꯇꯥꯗ ꯂꯩꯇ꯭ꯔꯦ ꯀꯩꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯎꯃꯣꯔꯣꯛ ꯆꯥꯗ ꯇꯥꯔꯦ ꯑꯩ ꯀꯥꯎꯊꯣꯛꯏꯅꯤꯅꯦ ꯑꯁ ꯚꯥꯞ ꯑꯣꯏꯗꯦꯅꯦ ꯀꯩꯊꯦꯜ ꯆꯠꯄꯗꯤ ꯑꯩꯈꯣꯏꯗꯤ ꯍꯩꯇꯕꯅꯤꯅ ꯀꯌꯥꯝ ꯋꯥꯔꯒꯦꯅ ꯍꯥꯏꯁꯦ ꯗꯨꯀꯥꯟ ꯆꯠꯄꯕꯨ ꯌꯥꯝ ꯋꯥꯕ꯭ꯔꯅꯦ ꯑꯉꯥꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯥꯅꯨ ꯃꯀꯣꯟꯅꯦꯕꯀꯣ ꯁꯣꯝꯗ ꯗꯥꯏꯅꯣꯁꯣꯔꯁ ꯃꯌꯥꯝ ꯑꯃ ꯆꯠꯂꯤꯗꯣ ꯁꯣꯝꯗ ꯁꯤꯡꯗꯣ ꯁꯤꯡ ꯁꯣꯝꯗ ꯍꯦꯛ ꯈꯨꯟꯕꯅꯦꯕꯀꯣ ꯁꯣꯝꯒꯤ ꯂꯝ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯗ ꯍꯦꯛ ꯇꯥꯔ ꯈꯨꯟꯕꯅꯦꯕꯀꯣ ꯑꯗꯨ ꯅꯣꯡ ꯇꯥꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯁꯤꯗ ꯉꯥꯏꯔꯦ ꯅꯣꯡꯁꯨ ꯐꯔꯛꯅꯤꯃꯨꯛ ꯇꯥꯁꯤꯜꯂꯛꯏ ꯇꯧꯔꯤꯁꯦ ꯅꯪꯒꯤ ꯐꯅꯦꯛꯇꯨꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤꯍꯦ ꯅꯪꯒꯤ ꯐꯅꯦꯛꯇꯨꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤꯍꯦ ꯀꯩꯅꯣꯒꯤ ꯀꯩꯅꯣ ꯅꯨꯄꯤꯒ ꯃꯥꯜꯂꯦ ꯍꯥ ꯈꯪꯗꯦ ꯀꯩꯅꯣꯒꯤ ꯏꯟꯗꯣꯅꯦꯁꯤꯌꯥꯗꯒꯨꯝꯕ ꯂꯩꯕ ꯃꯣꯏꯒꯤ ꯅꯨꯄꯤꯒꯤ ꯐꯅꯦꯛꯀꯨꯝꯕ ꯃꯣꯏ ꯁꯤꯒꯨꯝꯕ ꯃꯔꯥꯡ ꯇꯨꯔꯥꯡ ꯌꯥꯝ ꯁꯦꯠꯀꯟꯕꯅꯦꯕ ꯑꯗꯨꯒꯨꯝꯕꯗꯣ ꯃꯥꯜꯂꯦꯕ ꯅꯪꯅ ꯍꯦꯛꯇ ꯌꯥꯎꯁꯤ ꯀꯩꯒꯤꯅꯣꯕ ꯅꯪ ꯍꯦꯛꯇ ꯌꯥꯎꯁꯤ ꯀꯩꯒꯤꯅꯣꯕ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯕ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗꯦ ꯅꯃꯥꯏꯁꯤꯗ ꯊꯥꯖꯤꯜꯂꯒ ꯅꯪꯅ ꯅꯃꯥ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯀꯣꯏ ꯏꯟꯅꯔꯤꯁꯤ ꯀꯩꯒꯤꯅꯣ ꯁꯤ ꯅꯃꯥꯏꯁꯤꯗ ꯊꯥꯖꯤꯜꯂꯒꯦ ꯊꯨꯏꯠ ꯊꯨꯏꯠ ꯍꯨꯏꯠꯊꯥꯖꯤꯜꯂꯒꯦ ꯅꯨꯡꯇꯤꯖꯥ 이슈. हाँ ऐसा की है hey 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 nè gì mà nè nè gì mà nè मचू खर फजब वाट माले सासे हुमांग लोरे ngसाई कुसिन चेल लेबने आइसे तौसे मैम सिगी पोजे खंबा का खंगमने योंचाक खेतइदो मसी अकोइ लोंदा जोंखोत कौइको नोइ चा मानरमनि योंखोत हाइब्रा मा हाइरमनि अदु सिजे सिगिसे सि योंचाक से अकोइ लोंदा कम कौइबा कम इंग्लिश ता हाइगा लाओ हाइबो कम हाइबदो अकोइ लोंदा सि कम से योंचाक कौ योंचाक से कम कौइबा अदुना से ai adum hayake bako asi samroi se asina akhoi londa kai hai tare akhoi londa bangmroi kawe bako samroi se bangmroi kawe lupatra ni sibo yengu tu yamde akhoi je thabne loi sigre thoi ai hai mya su je ngasi khoi hum ta lei bako ngasi akhoi ahum khate leibako ado akhoi ma do thabak chathokibako aduna adu tari myam ngasi di khoi ma yaudre adudi ai hudi thongtharage myam yengminarsi
ถ้าคุณมาคุณจะอะไรคะที่คุณมาจากว่าคุณมาให้กับสนามนี่ ya hay đi hậu đó mà mới ngâu quá hậu đó ngay đi bố con làm đủ mấy chứ mà wow thế ăn thầu đấy mà nhiên mà lên thân man thế là gì mà chú màu lúc màu vậy vậy mà chú thắt cái gì khôi say na dùng chắc khét pa ngàn gì khôi mang khét mình ngay gì khôi say na dùng chắc khét pa vậy dùng chắc khét pa hay là có video đã thắt lại cái nãy nang nang nakamay to bumi no ba video hak nang maka hak yaw si no ba eh mẹ em chỉ mong muốn được khán giả bao hậu gì có giờ mình bao video nang maka ding hak yaw si no ba cây no nang cháo ni à ai cháo ni có nang phu ra nang phu ra na ha nang ai bu nang ơi phu gạ hey nang ai bu tàu nó có nang ai bu tàu nó phu ra ê ê sao ê B masih pul ke masih nak ibu siti ro cak cara bo cak cara bo aduh ai tadi miam video share suai matang lu sinjar ge miam ibani namu anawa sa bukbang to bugi thagalak podo adu jamu thengna si miam adu miam hanta ki yausang sida nungai na pangtho ko khanna ba chena ba yaw tina nungai na pangtho ro miam yausang to do su kuire ngasai ai na ha bu adu thengna ba matam da yam si ba ko mo nya ga chat laga to do adu gum do u do ba kuire khoi labi de chat le ram ko angang ga ju adu gum do yam si adu di miam ai video si soi ki lang ki yaw su apang man law ni khana nga pi ro na si di suai matang lo sinjar ge miam ini ya bye 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 bye